ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤꯁꯨ ꯁꯔꯀꯥꯔꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯦꯛꯁꯀ꯭ꯔꯦꯁꯤꯌꯥ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯈꯤꯇꯪ ꯋꯥꯈꯜ ꯐꯥꯊꯕꯤꯔꯒ ꯁꯔꯀꯥꯔꯅ ꯀꯩꯅꯣꯁꯤꯡꯗꯨ ꯀꯜꯄ꯭ꯔꯤꯠꯁꯤꯡꯗꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯅ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏ ꯆꯠꯆꯔꯨꯏ ꯑꯩꯗꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯩꯈꯤꯗꯕꯒꯤ ꯃꯑꯣꯡ ꯎꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯅꯅ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗꯤꯑꯦꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯑꯣꯅꯔꯦꯕꯜ ꯃꯌꯥꯝꯒ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯌꯥꯎꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯁꯤ ꯋꯥꯔꯦꯞ ꯑꯃꯠꯇ ꯂꯧꯁꯤ ꯍꯥꯏꯗꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯦꯁꯁꯤ NIAꯗ ꯁꯤꯟꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯂꯧꯖꯔꯦ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯤꯁꯐꯨꯜ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯂꯥꯛꯄꯁꯤꯗ ꯁꯥꯟꯇꯤ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯕꯨ ꯆꯤꯡꯅꯔꯤꯕ ꯄꯣꯠꯇꯨ ꯍꯧꯖꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯗꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯃꯗꯨ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅꯅꯤ ꯍꯥꯏꯕꯗꯨꯃꯛꯇꯤ ꯉꯁꯤꯃꯛ ꯍꯥꯏꯕ ꯑꯩ ꯈꯤꯇꯪ ꯉꯟꯒꯅꯤꯅ ꯈꯟꯖꯩ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯖꯈ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜ CRPF ꯑꯦꯟ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯄꯨꯜꯂꯒ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯇꯔꯞꯇꯒꯤ ꯊꯝꯖꯈꯤꯕꯁꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯌꯥꯔꯒꯗꯤ ꯊꯤꯔꯣ ꯉꯁꯤꯃꯛ ꯐꯥꯕꯤꯔꯣ ꯍꯥꯏꯕ ꯌꯥꯔꯒꯗꯤ ꯊꯤꯔꯣ ꯉꯁꯤꯃꯛ ꯉꯝꯅꯕ ꯐꯥꯕꯤꯔꯣ ꯑꯗꯨ ꯃꯈꯣꯏꯁꯨ ꯍꯦꯂꯤꯀꯣꯞꯇꯔꯒ ꯇꯧꯗꯅ ꯌꯥꯝ ꯀꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯗꯅ ꯊꯝꯃꯝꯃꯤ ꯑꯗꯨꯅ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯦꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯋꯥꯈꯜ ꯐꯥꯊꯕꯤꯌꯨ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯝꯅ ꯅꯧꯔꯤꯕꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤꯁꯨ ꯁꯔꯀꯥꯔꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯦꯛꯁꯀ꯭ꯔꯦꯁꯤꯌꯥ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯈꯤꯇꯪ ꯋꯥꯈꯜ ꯐꯥꯊꯕꯤꯔꯒ ꯁꯔꯀꯥꯔꯅ ꯀꯩꯅꯣꯁꯤꯡꯗꯨ ꯀꯜꯄ꯭ꯔꯤꯠꯁꯤꯡꯗꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯅ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯄꯤꯜ ꯇꯧꯖꯔꯤ